ngasi mayamgi mamangda amukka hanna puduna lagliba film asigi maming Shang-Chi and the Legend of Ten Rings. Film asi 2021 da release tawkhirami loinana IMDb rate na 7.9 out of 10 ni. Film asi Marvel series ki manung chanba weaponry based kung fu movie amani. Film asi Iron Man Part 3 ki matung amadi Adventure Endgame ki ahanba tangkak ki matamda thokhiba imung manung nungsibagi damak aigi hawraphambu phattaba atma singdagi kankhibagi wari amani. Film asigi hawrappada Shang-Chi gi mapana Ten Ring ga loinaduna mathanta yeknaba singa mayoknari. Adumaku Ten Ring asigi hawrapham asi kadaidagi no haiba kanamatana khanglamde. Ten Ring gi manungda ancient power yaurami. Mahaki sakti asi Infinity Stone paidaba Thanos ka pangkhak oigani. Masigi sumathakta siba naide. Shang-Chi gi mapana Ten Ring sizinaduna laan kaya mai pakhi. Loinana mahagna Ten Ring kauba organization amasu semlami. Organization asina politician mayambu control tauba maramna organization asi malem asida yamna famous oirami. Kingdom kayabu mai pakna loksillaba tungda Shang-Chi gi mapa khungang amada research ki damak chalami. Haiba khungang asi angakpa mayamna pik thanduna leiba khungang amani. Mahagna mahaki power bu hengatpa pambagidamag khungang aduda chatkibani. Adubu matam maduda magical oiba forest amana mahaku khamnaba honarami. Laibak thibadagi magi gari adu lokhada takirami adumakpu mahak matam chana gari dagi chongtha hauba maramna asok apan amatta yaukhide. Loinana jungle adugi manungda mahak sangkhirami. Matam maduda jungle adubu ngak senduna leiba nupi ama mahakki mamangda lekhirami. Loinana Shang-Chi gi mapabu mafam asidagi hankinaba hairami. Adubu nupi aduna haiba wasing asi Shang-Chi gi mapana yakhide makoi ani gi marakta yamna kanba lan ama soknathi. Nupi aduna Shang-Chi gi mapa Ten Ring sira phauba maithiba pirami. Adumapu makoi ani gi lan marak asida amana amabu nungsiba hawraklami. Matam kharagi tungda makoi ani luhongkhirami. Adumapu khungangi mising aduna makoi ani bu khungang aduda leibagi ayaba piramde. Wari sing asi pikliba Shang-Chi da mamana liba wari oirami. Loinana makoi bu khungang aduda ngakpi senbiba the Great Dragon amagi matangdasu Shang-Chi da hairami. Loinana Shang-Chi gi mamana lik amasu masanupada pirami. Masigi matungda wari asi present time da laklami. Shang-Chi maming hongdoktuna chahi 10 dagi California da laiduna lakpani. Mathangi numitta Shang-Chi gi manakta postcard ama laklami. Karigidamakta Shang-Chi na maming hongduna laibano haibasi film masigi makha tarakpada viewer mayamna khanglakani. Loinana Shang-Chi asi mahakki nupi marup amaga driving gi thabak tawrami. Thabak loiraba tungda makoi ani makoi gi marup amabu unaba chatlami. Mafam maduda makoi gi marup aduna Shang-Chi amadi magi marupu ikaiba pirami. Marup aduna hairami nakoi ani asi yamna talent oi. Adubu karigidamak driving gi thabak tawribano. Adubu nupi aduna hairiba sing asi Shang-Chi amadi magi marupna karisu khalamde. Makoi ani mathangi numitta matam chana thabak chatnabagidamak yum halaklami. Adubu yum chatpagi mahutta makoi ani bar amada changduna yamna nungaina leirami. Masina maram oiduna yum thengna halakpa maramna mathangi numitta thabak adu khara thengna chatlammi. Makoi ani na bus tongduna chatlingai matamda masak khangdaba mi kharana Shang-Chi gi likpu lownaba honarami. Masina maram oiduna aroibada Shang-Chi na mising aduga khatnarami. Mahakna mi kharabu yamna laina maithiba pirami. Adubu aroibada makoi gi leader adu magi mamangda laklami. Tanja aduda blogger amana makoi gi video namlammi. Leader aduna magi makuttagi thang satkirami. Masi ubada bus manungda leiba sing adu loina kirami. Leader amadi Shang-Chi gi marakta akan bakut thoknarami. Matam maduda bus ki driver wanthakirami. Amadi bus ki brake su fail oibadagi mahakki marup adubu bus drive tawnaba Shang-Chi na hairami. Maramdi deep cut oibadagi bus adu ani thokna kaigadawri. Shang-Chi na bus ta tongliba singbu side amada puraktuna bus angkhai tabadagi kanbirami. Loinana bus adu gari mayam ama waisillaba tungda jaga amada khamkirami.
Matam maduda Senchi gi lik adu makoina laukhre haiba mahakna khanglammi. Loinana magi machanupi gi lik lauba soidana chatkani haiba Senchi na khanglammi. Maram maduna mayum halaklaba tungda magi machanupi gi manakta yamna thuna chatnaba plan tawrami. Matam maduda Senchi gi marup aduna makoising adu kanano amadi nangondagi kari pambano haina hangnaba hotnarami. Senchi na paukhum piraduna makoising adu aigi ipana tharakpa mising ngaktani. Makoina ichan nupigi manakta yaudringai gi mamangda aina hana yaudaba yade. Wahaising asi tabada Senchi gi marup adu yamna ngaklami maramdi mahakna Senchi gi machan nupi ama lai haiba khanglamde. Maram maduna wari sing adu mapung phana linabagidamak Senchi da hairami. Makoi ani plane manungda wari sanarami. Senchi na magi marup Keti da hairami. Aina angang oiringai matamda aigi ima laikhide. Pabungna aikhoibo heart training pirami. Aina aigi sahi 13 suba matamda pabungna aibu aigi ahanba mission amada tharami. Adubu mission adu mai pakhide. Matam adudagi ngasi phawba ay yumhandri. Amadi ay isana isabu lotuna ngasi phawba lakhibani. Loinana aigi ming Senchi kawi haina magi marup Keti da hairami. Gaihak lairaba tungda makoi ani makoi gi panthum yaurammi. Jaga asi ubada Senchi gi marup Keti yamna ngaglami maramdi ngasi phawba mahakna America gi wangbada chatkhiba leitri. Makoi ani Senchi gi machan nupi bu thiduna illegal fight bar amada laklami. Senchi na bus manungda fight tawkhiba adu video streaming tawkhiba maramna Senchi gi marup amana kudung chaba lauduna Senchi bu fight ki damak sign taholami. Upai leitabadagi Senchi fight tawdaba yaramde. Senchi na fight ki damak ring manung hek sanglakpa matamda magi lamba tawgadaba adu ubada yamna ngaglammi. Magi lamba asi atay kanasu nate mahakki machan nupi oirammi. Machan nupi asibuni Senchi na mafam asida thiba laklibasi. Adubu karigumba wa kharana maram oiduna machan nupi yamna saurami loinana Senchi gi mathakta khut tharami. Adumaku Senchi machan nupi da khut halamde. Matam maduda Selin gi pass ki sinnama ulammi. Machan nupi Selin na Senchi bu mission chattanaba khanghalami. Mahakna mabungbu mangondagi lapna chattanaba request tawrami. Machan nupi gi wa taraba tungda Senchi numit humni gi matungda halakkani haina machan nupi da promise tawkhibani. Adumaku Senchi gi machan nupi gi manakta mahak amuk halakhide. Masina maram oiduna machan nupi yamna saurami loinana super kick ama sizinaduna Senchi bu maithiba pirammi. Matung tarakpada Selin na ay mafam masigi honor ni amadi mafam masida ay na nangi mateng amatta pamde hay na mabungda hayrami. Senchi na machan nupi gi paukhum piraduna karigumba nangna ay gi mateng pamdrabadi karigidamak postcard adu tharaklibano hay na hanglami. Selin na postcard amatta ay na thakhiba leite matang asida makoi anina tawriba thabaksing asi mapana sinduna tawhonbani hayba khanglammi. Loinana Selin ka adudagi chatkirami tanja aduda mapagi mising mafam aduda laglammi. Masi ubada Senchi thongnawgi glass thugairaba tungda mamanabi puduna chatnaba honarami. Khanghaudana Senchi amadi mapagi misingi marakta khut thoknaba hauraklammi. Matam aduda Keti building adudagi target tawrami. Senchi laktuna Keti bu kannaba honarami. Lepa laitana Senchi gi mathakta attack tawrakpa maramna Keti dagi khut nanthoklammi. Loinana Keti building mathak adudagi taba haurami. Tanja aduda Selin laktuna Keti bu kalami amadi mabungi mateng pangduna mising aduga fight tawrami. Matam aduda makhoigi manakta bom ama pokhai halammi. Loinana mapagi mi ama mafam aduda laktuna Selin gi lik adu lauraba tungda mafam adudagi chennaba hotnarami. Mi aduna helicopter tongge hek tawba matamda Senchi na mi adubu khamduna phuba hauraklammi. Mahangna mi adu hek hatke tawba matamda Senchi gi mapa mafam aduda laktuna aigi isabu mi amattana maithiba piba ngamloi haiba ai khangi hairamlaga makoi sing adu puduna Senchi gi mapa leifam makoi gi mayumda chatlammi. Mafam adu yauraba tungda makoi ahum thoidokna mathwai nungairamde. Matung tarakpada Selin na Keti da mapa gi maramda hairammi. Aigi ima leitraba tungda ngasi phawba pabungna phajana loinabide loinana nupasinggi marakta aibu training tawhankhide.
ꯃꯈꯣꯏꯅ ꯇꯧꯔꯤꯕꯁꯤꯡ ꯑꯗꯨ ꯂꯥꯞꯅ ꯌꯦꯡꯗꯨꯅ ꯏꯁꯥ ꯏꯊꯟꯇ ꯇꯝꯖꯗꯨꯅ ꯃꯈꯣꯏꯗꯒꯤ ꯍꯦꯟꯅ ꯍꯩꯅꯕ ꯍꯣꯠꯅꯕꯅꯤ꯫ ꯁꯦꯟꯁꯤ ꯑꯃꯨꯛ ꯍꯟꯅ ꯍꯜꯂꯛꯂꯔꯣꯏ ꯈꯪꯕꯗꯒꯤ ꯏꯁꯥꯒꯤ ꯆꯍꯤ 13 ꯁꯨꯕ ꯃꯇꯝꯗ ꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈꯤ ꯑꯃꯗꯤ ꯑꯩꯒꯤ ꯑꯣꯏꯕ ꯀꯤꯡꯗꯝ ꯑꯃ ꯁꯦꯝꯈꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡꯗ ꯃꯈꯣꯏ ꯄꯨꯟꯅ ꯆꯥꯛ ꯆꯥꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯄꯥꯅ ꯁꯦꯟꯆꯤꯗ ꯃꯈꯣꯏꯒꯤ ꯒ꯭ꯔꯨꯞꯄꯨ ꯔꯤꯖꯣꯏꯟ ꯇꯧꯅꯕ ꯍꯥꯏꯔꯝꯃꯤ, ꯑꯗꯨꯕꯨ ꯁꯦꯟꯆꯤꯅ ꯌꯥꯔꯝꯗꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯄꯥꯅ ꯃꯈꯣꯏꯒꯤ ꯃꯃꯥꯒꯤ ꯃꯔꯝꯗ ꯋꯥꯔꯤ ꯂꯤꯕ ꯍꯧꯔꯛꯂꯝꯃꯤ꯫ "ꯅꯪꯒꯤ ꯏꯃꯥꯅ ꯑꯩꯒꯤ ꯄꯨꯟꯁꯤꯕꯨ ꯍꯣꯡꯍꯟꯈꯤꯕꯅꯤ꯫ ꯑꯩꯈꯣꯏ ꯑꯅꯤ ꯌꯥꯝꯅ ꯅꯨꯡꯁꯤꯅꯅ ꯑꯃꯗꯤ ꯅꯨꯡꯉꯥꯏꯅ ꯂꯩꯔꯝꯃꯤ꯫ ꯅꯈꯣꯏ ꯑꯅꯤꯅ ꯌꯨꯝ ꯊꯥꯗꯣꯛꯇꯨꯅ ꯆꯠꯈ꯭ꯔꯕ ꯇꯨꯡꯗ ꯑꯩꯅ ꯅꯈꯣꯏꯒꯤ ꯏꯃꯥꯒꯤ ꯈꯨꯡꯒꯪꯒꯤ ꯃꯊꯛꯇ ꯔꯤꯁꯔꯆ ꯇꯧꯕ ꯍꯧꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯈꯣꯏꯒꯤ ꯏꯃꯥꯕꯨ ꯈꯨꯡꯒꯪꯒꯤ ꯃꯤꯁꯤꯡꯅ ꯆꯥꯎꯔꯕ ꯆꯤꯡ ꯑꯃꯒꯤ ꯃꯅꯨꯡꯗ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤ꯫ ꯋꯥꯐꯝ ꯑꯁꯤ ꯅꯈꯣꯏꯒꯤ ꯏꯃꯥꯅ ꯑꯩꯉꯣꯟꯗ ꯍꯥꯏꯕꯅꯤ꯫ ꯑꯩꯈꯣꯏ ꯑꯅꯤ ꯂꯨꯍꯣꯡꯂꯕ ꯇꯨꯡꯗ ꯈꯨꯡꯒꯪ ꯑꯗꯨꯗ ꯂꯩꯒꯦ ꯍꯣꯠꯅꯔꯝꯃꯤ, ꯑꯗꯨꯕꯨ ꯈꯨꯡꯒꯪꯒꯤ ꯃꯤꯁꯤꯡꯅ ꯋꯥꯐꯝ ꯑꯁꯤ ꯌꯥꯔꯝꯗꯦ꯫ ꯂꯣꯏꯅꯅ ꯑꯩ ꯑꯁꯤ ꯐꯠꯇꯕ ꯃꯤ ꯑꯃꯅꯤ ꯍꯥꯏꯅ ꯃꯈꯣꯏꯅ ꯈꯟꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯅꯈꯣꯏꯒꯤ ꯏꯃꯥ ꯑꯩꯒꯤ ꯃꯪꯂꯥꯟꯗ ꯂꯥꯛꯇꯨꯅ ꯃꯍꯥꯛꯄꯨ ꯀꯟꯕꯤꯌꯨ ꯍꯥꯏꯔꯝꯃꯤ"꯫ ꯃꯄꯥꯅ ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤ ꯁꯦꯟꯆꯤꯅ ꯊꯥꯖꯔꯝꯗꯦ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯄꯥꯅ ꯂꯤꯛ ꯑꯅꯤ ꯑꯗꯨ ꯗ꯭ꯔꯥꯒꯣꯟ ꯑꯃꯒꯤ ꯃꯃꯤꯠꯇ ꯍꯥꯞꯈꯤꯔꯝꯃꯤ꯫ ꯗ꯭ꯔꯥꯒꯣꯟ ꯑꯗꯨꯗꯒꯤ ꯏꯁꯤꯡ ꯈꯔ ꯊꯣꯛꯄ ꯍꯧꯔꯝꯃꯤ꯫ ꯏꯁꯤꯡ ꯃꯌꯥꯝ ꯑꯁꯤꯅ ꯈꯨꯡꯒꯪ ꯑꯗꯨ ꯆꯠꯄꯒꯤ ꯂꯝꯕꯤ ꯄꯖꯜ ꯑꯃꯒꯨꯝꯅ ꯇꯥꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯆꯍꯤ ꯑꯃꯒꯤ ꯃꯅꯨꯡꯗ ꯅꯣꯡꯃ ꯂꯝꯕꯤ ꯑꯗꯨ ꯁꯇ꯭ꯔꯦꯠ ꯑꯣꯏꯅ ꯎꯕ ꯐꯪꯒꯅꯤ꯫ ꯅꯨꯃꯤꯠ 6ꯅꯤꯒꯤ ꯃꯇꯨꯡꯗ ꯂꯝꯕꯤ ꯑꯁꯤ ꯂꯥꯛꯀꯗꯧꯔꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯗ ꯃꯐꯝ ꯑꯗꯨꯗ ꯃꯥꯒꯤ ꯅꯨꯄꯤꯕꯨ ꯀꯟꯒꯅꯤ ꯍꯥꯏꯔꯝꯂꯒ ꯂꯣꯏꯅꯅ ꯊꯕꯛ ꯑꯁꯤ ꯇꯧꯕꯗ ꯈꯨꯟꯖꯥꯁꯤꯡꯅ ꯌꯦꯠꯂꯕꯗꯤ ꯃꯈꯣꯏꯁꯤꯡꯕꯨꯁꯨ ꯂꯣꯏꯅ ꯍꯥꯠꯀꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯈꯨꯟꯖꯥꯁꯤꯡ ꯍꯥꯠꯀꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯁꯤ ꯇꯥꯕꯗ ꯁꯦꯟꯆꯤ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ꯫ ꯂꯣꯏꯅꯅ ꯊꯕꯛ ꯑꯁꯤ ꯇꯧꯗꯅꯕ ꯃꯄꯥꯗ ꯍꯥꯏꯔꯝꯃꯤ꯫ ꯁꯥꯎꯕꯗꯒꯤ ꯃꯄꯥꯅ ꯃꯈꯣꯏ ꯑꯍꯨꯝꯕꯨ ꯖꯦꯜꯗ ꯊꯝꯖꯤꯟꯈꯤꯔꯝꯃꯤ꯫ ꯖꯦꯜ ꯃꯅꯨꯡ ꯑꯗꯨꯗ ꯅꯨꯄꯥ ꯑꯃ ꯃꯈꯣꯏꯅ ꯊꯦꯡꯅꯔꯝꯃꯤ꯫ ꯅꯨꯄꯥ ꯑꯁꯤ ꯑꯥꯏꯔꯟ ꯃꯦꯟ ꯃꯨꯚꯤꯗ ꯌꯥꯎꯕ ꯇ꯭ꯔꯦꯚꯔ ꯑꯣꯏꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯍꯥꯏꯔꯝꯃꯤ, "ꯅꯪꯒꯤ ꯄꯥꯕꯨꯡꯅ ꯑꯩꯕꯨ ꯍꯥꯠꯀꯦ ꯇꯧꯕ ꯃꯇꯝꯗ ꯑꯩꯒꯤ ꯑꯦꯛꯇꯤꯡ ꯁ꯭ꯀꯤꯜꯅ ꯃꯍꯥꯛꯄꯨ ꯀꯟꯚꯤꯟꯁ ꯇꯧꯈꯤ, ꯃꯔꯝ ꯑꯗꯨꯅ ꯃꯍꯥꯛꯅ ꯑꯩꯕꯨ ꯍꯥꯠꯄꯤꯈꯤꯗꯦ"꯫ ꯃꯇꯝ ꯑꯗꯨꯗ ꯈꯨꯡꯒꯪ ꯑꯗꯨꯗ ꯂꯩꯕ ꯀ꯭ꯔꯤꯌꯦꯆꯔ ꯑꯃ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯀ꯭ꯔꯤꯌꯦꯆꯔ ꯑꯁꯤꯒꯤ ꯃꯀꯣꯛ ꯌꯥꯎꯔꯝꯗꯦ, ꯃꯔꯝ ꯑꯗꯨꯅ ꯀ꯭ꯔꯤꯌꯦꯆꯔ ꯑꯗꯨ ꯎꯕꯗ ꯃꯈꯣꯏ ꯌꯥꯝꯅ ꯀꯤꯔꯝꯃꯤ꯫ ꯇ꯭ꯔꯦꯚꯔꯅ ꯃꯈꯣꯏꯗ "ꯀ꯭ꯔꯤꯌꯦꯆꯔ ꯑꯁꯤ ꯅꯪꯒꯤ ꯏꯃꯥꯒ ꯂꯣꯏꯅꯗꯨꯅ ꯂꯩꯕꯅꯤ꯫ ꯍꯧꯖꯤꯛ ꯃꯍꯥꯛ ꯌꯨꯝ ꯆꯠꯄ ꯄꯥꯝꯂꯤ"꯫ ꯃꯔꯝ ꯑꯗꯨꯅ ꯀ꯭ꯔꯤꯌꯦꯆꯔ ꯑꯗꯨꯅ ꯈꯨꯡꯒꯪ ꯌꯧꯅ ꯆꯠꯄꯒꯤ ꯂꯝꯕꯤ ꯁꯦꯟꯆꯤꯗ ꯇꯥꯛꯂꯝꯃꯤ꯫ ꯁꯦꯔꯂꯤꯟꯒꯤ ꯃꯇꯦꯡꯗꯒꯤ ꯃꯈꯣꯏ ꯃꯐꯝ ꯑꯗꯨꯗꯒꯤ ꯊꯣꯛꯄ ꯍꯧꯔꯝꯃꯤ, ꯃꯔꯝꯗꯤ ꯃꯃꯥꯡꯗꯁꯨ ꯁꯦꯔꯂꯤꯟ ꯁꯨꯃꯥꯏ ꯇꯧꯗꯅ ꯌꯨꯝꯗꯒꯤ ꯆꯦꯟꯈꯤꯕꯅꯤ꯫ ꯃꯈꯣꯏꯅ ꯒꯥꯔꯤ ꯊꯧꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯂꯤꯉꯩ ꯃꯇꯝꯗ ꯃꯄꯥꯒꯤ ꯃꯤꯁꯤꯡ ꯂꯥꯛꯇꯨꯅ ꯃꯈꯣꯏꯕꯨ ꯈꯥꯝꯅꯕ ꯑꯃꯗꯤ ꯐꯥꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯩꯖ ꯁꯤꯡꯖꯕ ꯁꯤꯖꯤꯟꯅꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯃꯈꯣꯏ ꯆꯦꯟꯈꯤ꯫ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤ ꯃꯄꯥꯅ ꯎꯔꯝꯃꯤ꯫ ꯃꯄꯥꯅ ꯃꯥꯒꯤ ꯃꯤꯁꯤꯡꯗ ꯃꯆꯥꯁꯤꯡꯕꯨ ꯇꯥꯟꯅꯕꯒꯤ ꯃꯍꯨꯠꯇ ꯈꯨꯡꯒꯪ ꯑꯗꯨꯗ ꯌꯥꯝꯅ ꯊꯨꯅ ꯆꯠꯅꯕ, ꯂꯣꯏꯅꯅ ꯀꯔꯤꯒꯨꯝꯕ ꯃꯃꯥ ꯌꯨꯝ ꯍꯜꯂꯛꯂꯕꯗꯤ ꯃꯆꯥꯁꯤꯡ ꯑꯗꯨ ꯃꯊꯟꯇ ꯌꯨꯝ ꯍꯜꯂꯛꯀꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯃꯦꯖꯤꯀꯦꯜ ꯐꯣꯔꯦꯁ ꯑꯗꯨ ꯌꯥꯝꯅ ꯋꯥꯅ ꯂꯥꯟꯊꯣꯛꯂꯕ ꯇꯨꯡꯗ ꯋꯥꯇꯔꯐꯣꯜ ꯑꯃ ꯊꯦꯡꯅꯔꯝꯃꯤ꯫ ꯋꯥꯇꯔꯐꯣꯜ ꯑꯁꯤ ꯐꯥꯎꯗꯣꯛꯂꯕ ꯇꯨꯡꯗ ꯃꯈꯣꯏꯁꯤꯡ ꯃꯃꯥꯒꯤ ꯈꯨꯡꯒꯪ ꯌꯧꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯈꯨꯡꯒꯪ ꯑꯗꯨꯗ ꯃꯤꯊꯤꯀꯦꯜ ꯀ꯭ꯔꯤꯌꯦꯆꯔ ꯃꯌꯥꯝ ꯑꯃ ꯊꯦꯡꯅꯔꯝꯃꯤ꯫ ꯀ꯭ꯔꯤꯌꯦꯆꯔꯁꯤꯡ ꯑꯗꯨ ꯎꯕꯗ ꯃꯈꯣꯏ ꯌꯥꯝꯅ ꯉꯛꯂꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏ ꯈꯨꯟꯖꯥꯁꯤꯡꯒ ꯎꯅꯔꯝꯃꯤ꯫ ꯈꯨꯟꯖꯥꯁꯤꯡ ꯑꯗꯨꯅ ꯃꯈꯣꯏꯕꯨ ꯃꯐꯝ ꯑꯁꯤꯗꯒꯤ ꯆꯠꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯃꯗꯣꯝꯆꯥ ꯂꯥꯛꯇꯨꯅ ꯈꯨꯟꯖꯥꯁꯤꯡꯕꯨ ꯈꯥꯝꯂꯝꯃꯤ꯫ ꯁꯦꯟꯆꯤꯅ ꯃꯗꯣꯝꯆꯥꯗ "ꯑꯩꯈꯣꯏꯒꯤ ꯄꯥꯕꯨꯡ ꯃꯐꯝ ꯑꯁꯤꯗ ꯌꯥꯝꯅ ꯊꯨꯅ ꯂꯥꯛꯀꯅꯤ" ꯍꯥꯏꯔꯝꯃꯤ꯫ ꯃꯗꯣꯝꯆꯥꯅ ꯈꯨꯡꯒꯪ ꯑꯁꯤꯒꯤ ꯍꯤꯁꯇ꯭ꯔꯤ ꯍꯥꯏꯔꯝꯃꯤ꯫ ꯉꯁꯤꯗꯒꯤ ꯆꯍꯤ ꯂꯤꯁꯤꯡ ꯀꯌꯥꯒꯤ ꯃꯃꯥꯡꯗ ꯊꯋꯥꯏ ꯂꯧꯕ ꯃꯣꯟꯁꯇꯔ ꯑꯃꯅ ꯈꯨꯡꯒꯪ ꯑꯁꯤꯒꯤ ꯃꯊꯛꯇ ꯑꯦꯇꯦꯛ ꯇꯧꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯃꯤꯑꯣꯏꯕꯒꯤ ꯊꯋꯥꯏꯁꯤꯡꯕꯨ ꯂꯧꯔꯝꯃꯤ꯫ ꯑꯩꯈꯣꯏꯒꯤ ꯈꯨꯡꯒꯪꯕꯨ ꯃꯥꯏꯊꯤꯔꯕ ꯇꯨꯡꯗ ꯃꯤꯑꯣꯏꯕ ꯖꯥꯇꯤꯁꯤꯡꯒꯤ ꯃꯔꯛꯇ ꯆꯠꯈꯤ꯫ ꯃꯈꯥ ꯇꯥꯔꯛꯄꯗ ꯃꯣꯟꯁꯇꯔ ꯑꯁꯤꯕꯨ ꯃꯥꯏꯊꯤꯕ ꯄꯤꯅꯕꯒꯤꯗꯃꯛ ꯑꯩꯈꯣꯏꯒꯤ ꯐꯣꯔꯐꯥꯗꯔꯅ ꯃꯊꯧꯅꯥ ꯂꯩꯕ ꯋꯥꯔꯤꯌꯔ 13 ꯊꯥꯈꯤ꯫ ꯑꯗꯨꯕꯨ ꯃꯣꯟꯁꯇꯔ ꯑꯁꯤꯅ ꯃꯥꯒꯤ ꯗꯥꯔꯛ ꯄꯥꯋꯔ ꯁꯤꯖꯤꯟꯅꯗꯨꯅ ꯋꯥꯔꯤꯌꯔ 13ꯕꯨ ꯃꯥꯏꯊꯤꯕ ꯄꯤꯈꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯩꯈꯣꯏꯕꯨ ꯉꯥꯛꯄꯤ ꯁꯦꯟꯕꯤꯕ ꯗ꯭ꯔꯥꯒꯣꯟ ꯑꯃꯅ ꯃꯣꯟꯁꯇꯔ ꯑꯁꯤꯕꯨ ꯃꯥꯏꯊꯤꯕ ꯄꯤꯔꯕ ꯇꯨꯡꯗ ꯆꯥꯎꯔꯕ ꯆꯤꯡꯅꯨꯡ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯐꯥꯖꯤꯟꯗꯨꯅ ꯊꯝꯈꯤ꯫ ꯂꯣꯏꯅꯅ ꯉꯁꯤ ꯐꯥꯎꯕ ꯑꯩꯈꯣꯏꯅ ꯆꯤꯡꯅꯨꯡ ꯑꯁꯤꯕꯨ ꯉꯥꯛ ꯁꯦꯟꯗꯨꯅ ꯂꯥꯛꯄꯅꯤ꯫ ꯂꯣꯏꯅꯅ ꯃꯗꯣꯝꯆꯥꯅ ꯍꯥꯏꯔꯝꯃꯤ, "ꯃꯣꯟꯁꯇꯔ ꯑꯗꯨꯅ ꯅꯪꯒꯤ ꯅꯃꯥꯒꯤ ꯐꯣꯝ ꯂꯧꯗꯨꯅ ꯅꯄꯥꯕꯨ ꯃꯐꯝ ꯑꯁꯤꯗ ꯀꯧꯕꯅꯤ, ꯃꯔꯝꯗꯤ ꯃꯍꯥꯛꯅ ꯄꯥꯏꯔꯤꯕ 10 ꯔꯤꯡ ꯑꯗꯨꯅ ꯆꯤꯡꯖꯥꯎ ꯑꯁꯤꯒꯤ ꯒꯦꯠ ꯑꯁꯤꯕꯨ ꯊꯨꯒꯥꯏꯕ ꯌꯥꯒꯅꯤ"꯫ ꯍꯥꯏꯕꯗꯤ ꯁꯦꯟꯆꯤꯒꯤ ꯃꯄꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯄ ꯈꯣꯟꯖꯦꯜ ꯑꯃꯗꯤ ꯃꯪꯂꯥꯟꯁꯤꯡ ꯑꯗꯨ ꯑꯁꯦꯡꯕ ꯑꯃꯠꯇ ꯅꯠꯇꯦ, ꯃꯣꯟꯁꯇꯔ ꯑꯗꯨꯅ ꯁꯤꯟꯕ ꯊꯕꯛ ꯉꯥꯛꯇꯅꯤ꯫ ꯐꯤꯂꯝ ꯑꯁꯤꯒꯤ ꯃꯈꯥ ꯇꯥꯔꯛꯄꯗ
ꯃꯈꯣꯏꯒꯤ ꯃꯗꯣꯝꯆꯥꯅ ꯆꯍꯤ ꯂꯤꯁꯤꯡ ꯀꯌꯥꯗꯒꯤ ꯃꯣꯟꯁꯇꯔ ꯍꯥꯠꯄꯗ ꯁꯤꯖꯤꯟꯅꯕ ꯈꯨꯠꯂꯥꯏꯁꯤꯡ ꯑꯗꯨ ꯎꯠꯂꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯈꯨꯠꯂꯥꯏꯁꯤꯡ ꯑꯁꯤ ꯗ꯭ꯔꯥꯒꯣꯟꯗꯒꯤ ꯁꯦꯝꯕ ꯉꯥꯛꯇꯅꯤ꯫ ꯂꯣꯏꯅꯅ ꯃꯗꯣꯝꯆꯥꯅ ꯃꯈꯣꯏ ꯑꯅꯤꯗ ꯃꯃꯥꯅ ꯊꯝꯂꯝꯕ ꯒꯤꯐꯠ ꯎꯠꯂꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯗ꯭ꯔꯦꯁ ꯑꯁꯤ ꯈꯨꯡꯒꯪꯒꯤ ꯗ꯭ꯔꯦꯁꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯋꯥꯔꯒꯤꯗꯃꯛ ꯃꯈꯣꯏ ꯇ꯭ꯔꯦꯅꯤꯡ ꯇꯧꯕ ꯍꯧꯔꯝꯃꯤ꯫ ꯁꯦꯔꯂꯤꯟꯁꯨ ꯑꯅꯧꯕ ꯈꯨꯠꯂꯥꯏ ꯄꯥꯏꯗꯨꯅ ꯇ꯭ꯔꯦꯅꯤꯡ ꯇꯧꯔꯝꯃꯤ꯫ ꯑꯃꯔꯣꯝꯗ ꯁꯦꯟꯆꯤꯅ ꯃꯗꯣꯝꯆꯥꯗ ꯃꯃꯥꯒꯤ ꯐꯥꯏꯇꯤꯡ ꯁ꯭ꯀꯤꯜ ꯑꯗු ꯇꯝꯕꯤꯅꯕ ꯍꯥꯏꯔꯝꯃꯤ, ꯃꯔꯝꯗꯤ ꯃꯃꯥꯒꯤ ꯐꯥꯏꯇꯤꯡ ꯁ꯭ꯀꯤꯜ ꯑꯗꯨꯅ 10 ꯔꯤꯡ ꯂꯣꯏꯅꯕ ꯁꯦꯟꯆꯤꯒꯤ ꯃꯄꯥꯕꯨ ꯃꯥꯏꯊꯤꯕ ꯄꯤꯈꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯗꯣꯝꯆꯥꯅ ꯁꯦꯟꯆꯤꯕꯨ ꯇ꯭ꯔꯦꯅꯤꯡ ꯄꯤꯕ ꯍꯧꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯦꯟꯆꯤꯒꯤ ꯄꯥꯁ ꯁꯤꯟ ꯑꯃ ꯎꯠꯂꯝꯃꯤ꯫ ꯁꯦꯟꯆꯤꯒꯤ ꯃꯃꯥ ꯑꯁꯤ ꯃꯄꯥꯒꯤ ꯃꯔꯝꯗꯒꯤ ꯁꯤꯕꯅꯤ ꯍꯥꯏꯕ ꯈꯪꯂꯝꯃꯤ, ꯃꯔꯝꯗꯤ ꯃꯈꯣꯏ ꯑꯅꯤ ꯂꯨꯍꯣꯡꯂꯕ ꯇꯨꯡꯗ ꯃꯄꯥꯅ 10 ꯔꯤꯡ ꯑꯗꯨ ꯂꯧꯊꯣꯛꯈꯤ꯫ 10 ꯔꯤꯡ ꯂꯧꯊꯣꯛꯄ ꯃꯔꯝꯅ ꯃꯄꯥꯒꯤ ꯄꯥꯋꯔ ꯍꯟꯊꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯥꯒꯤ ꯌꯦꯛꯅꯕꯁꯤꯡꯅ ꯑꯍꯣꯕ ꯇꯟꯖꯥ ꯌꯦꯡꯗꯨꯅ ꯃꯃꯥꯕꯨ ꯍꯥꯠꯈꯤꯕꯅꯤ꯫ ꯊꯧꯗꯣꯛ ꯑꯁꯤ ꯁꯦꯟꯆꯤꯒꯤ ꯃꯄꯥꯅ ꯈꯪꯕꯗꯒꯤ ꯌꯥꯝꯅ ꯊꯋꯥꯏ ꯅꯨꯡꯉꯥꯏꯔꯝꯗꯦ꯫ ꯂꯣꯏꯅꯅ 10 ꯔꯤꯡ ꯑꯃꯨꯛ ꯁꯤꯗꯨꯅ ꯃꯥꯒꯤ ꯅꯨꯄꯤ ꯍꯥꯠꯈꯤꯕ ꯃꯤꯁꯤꯡ ꯑꯗꯨ ꯀꯣꯏꯊꯤ ꯊꯤꯗꯨꯅ ꯍꯥꯠꯄ ꯍꯧꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯦꯟ ꯀꯤꯂꯔ ꯑꯗꯨ ꯀꯅꯥꯅꯣ ꯈꯪꯂꯛꯄ ꯃꯤꯀꯨꯞ ꯑꯗꯨꯗ ꯃꯆꯥꯕꯨ ꯀꯤꯂꯔ ꯑꯗꯨ ꯍꯥꯠꯅꯕ ꯊꯥꯔꯝꯃꯤ꯫ ꯍꯥꯏꯔꯤꯕ ꯃꯤꯁꯟ ꯑꯁꯤꯅꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯁꯦꯟꯆꯤ ꯑꯃꯨꯛ ꯍꯟꯅ ꯌꯨꯝ ꯍꯟꯈꯤꯗꯦ꯫ ꯁꯦꯟꯆꯤꯕꯨ ꯀꯣꯏꯊꯤ ꯊꯤꯗꯨꯅ ꯃꯥꯒꯤ ꯃꯔꯨꯞ ꯀꯦꯇꯤ ꯁꯦꯟꯆꯤꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯦꯟꯆꯤꯅ ꯑꯩꯒꯤ ꯏꯃꯥ ꯍꯥꯠꯈꯤꯕ ꯀꯤꯂꯔ ꯑꯗꯨ ꯑꯩꯅ ꯍꯥꯠꯈꯤ, ꯑꯗꯨꯕꯨ ꯃꯇꯝ ꯈꯔꯒꯤ ꯇꯨꯡꯗ ꯑꯩꯅ ꯇꯧꯈꯤꯕ ꯊꯕꯛꯁꯤꯡ ꯑꯁꯤ ꯇꯧꯕ ꯃꯇꯝꯗ ꯑꯩꯒꯤ ꯏꯃꯥꯅ ꯑꯩꯕꯨ ꯋꯥꯔꯧꯒꯅꯤ, ꯃꯔꯝꯗꯤ ꯑꯩꯁꯨ ꯏꯄꯥꯒꯨꯝꯕ ꯃꯤ ꯑꯃ ꯑꯣꯏꯕ ꯏꯃꯥꯅ ꯄꯥꯝꯂꯝꯗꯦ꯫ ꯃꯔꯝ ꯑꯗꯨꯅ ꯑꯩ ꯑꯃꯨꯛ ꯍꯟꯅ ꯌꯨꯝꯗ ꯍꯟꯈꯤꯗꯕꯅꯤ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯃꯈꯣꯏꯁꯤꯡ ꯋꯥꯔꯒꯤꯗꯃꯛ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯋꯥꯔ ꯑꯁꯤꯗ ꯁꯦꯟꯆꯤꯒꯤ ꯃꯔꯨꯞ ꯀꯦꯇꯤꯕꯨ ꯁꯔꯨꯛ ꯌꯥꯍꯟꯈꯤꯗꯦ, ꯃꯔꯝꯗꯤ ꯃꯍꯥꯛ ꯂꯥꯟꯒꯤꯗꯃꯛ ꯃꯄꯨꯡ ꯐꯥꯗ꯭ꯔꯤ꯫ ꯃꯇꯝ ꯑꯗꯨꯗ ꯁꯦꯟꯆꯤꯒꯤ ꯃꯄꯥ ꯃꯥꯒꯤ ꯃꯤꯁꯤꯡꯒ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯥꯒꯤ ꯃꯤꯁꯤꯡꯗ ꯈꯨꯟꯖꯥꯁꯤꯡꯕꯨ ꯍꯥꯠꯅꯕ ꯑꯣꯔꯗꯔ ꯄꯤꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯒ꯭ꯔꯨꯞ ꯑꯅꯤꯒꯤ ꯃꯔꯛꯇ ꯈꯨꯠ ꯊꯣꯛꯅꯕ ꯍꯧꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯁꯦꯟꯆꯤꯒꯤ ꯃꯄꯥ ꯒꯦꯠ ꯂꯩꯕ ꯆꯤꯡꯖꯥꯎ ꯇꯝꯅ ꯆꯠꯂꯝꯃꯤ꯫ ꯃꯁꯤ ꯎꯕꯗ ꯁꯦꯟꯆꯤꯁꯨ ꯃꯄꯥꯒꯤ ꯃꯇꯨꯡꯗ ꯇꯥꯟꯅꯔꯛꯂꯝꯃꯤ꯫ ꯃꯐꯝ ꯑꯁꯤꯗ ꯃꯄꯥ ꯃꯆꯥꯒꯤ ꯃꯔꯛꯇ ꯈꯨꯠ ꯊꯣꯛꯅꯔꯝꯃꯤ꯫ ꯃꯆꯥꯅ ꯃꯄꯥꯕꯨ ꯃꯥꯏꯊꯤꯕ ꯄꯤꯒꯦ ꯍꯦꯛ ꯇꯧꯔꯛꯄ ꯃꯇꯝꯗ ꯃꯄꯥꯅ 10 ꯔꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯁꯦꯟꯆꯤꯗ ꯈꯨꯠ ꯊꯥꯔꯝꯃꯤ꯫ ꯂꯣꯏꯅꯅ ꯁꯦꯟꯆꯤ ꯏꯁꯤꯡ ꯃꯅꯨꯡꯗ ꯇꯥꯈꯤꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯄꯥ ꯆꯤꯡꯖꯥꯎ ꯑꯗꯨꯒꯤ ꯒꯦꯠ ꯇꯝꯅ ꯆꯠꯂꯝꯃꯤ꯫ 10 ꯔꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯆꯥꯎꯔꯕ ꯒꯦꯠ ꯑꯗꯨ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯔꯝꯃꯤ꯫ ꯒꯦꯠ ꯑꯗꯨ ꯌꯥꯝꯅ ꯆꯥꯎꯕ ꯃꯔꯝꯅ ලාꯏꯅ ꯊꯨꯒꯥꯏꯕ ꯉꯝꯂꯝꯗꯦ꯫ ꯑꯗꯨꯕꯨ ꯒꯦꯠ ꯑꯗꯨꯗ ꯑꯍꯣꯕ ꯈꯔ ꯂꯥꯛꯄꯗꯒꯤ ꯃꯣꯟꯁꯇꯔ ꯑꯗꯨꯒꯤ ꯈꯣꯡꯃꯤ ꯈꯔ ꯃꯄꯥꯟ ꯊꯣꯛꯄ ꯍꯧꯔꯝꯃꯤ꯫ ꯂꯣꯏꯅꯅ ꯃꯣꯟꯁꯇꯔ ꯑꯗꯨꯒꯤꯗꯃꯛ ꯊꯋꯥꯏ ꯂꯧꯕ ꯍꯧꯔꯝꯃꯤ꯫ ꯊꯋꯥꯏꯁꯤꯡ ꯑꯁꯤꯅ ꯃꯣꯟꯁꯇꯔꯒꯤ ꯄꯥꯋꯔ ꯍꯦꯟꯒꯠꯂꯛꯄꯗ ꯃꯇꯦꯡ ꯄꯥꯡꯒꯅꯤ꯫ ꯑꯃꯔꯣꯝꯗ ꯁꯦꯔꯂꯤꯟꯅ ꯃꯈꯣꯏ ꯃꯁꯦꯟ ꯂꯣꯏꯅ ꯄꯨꯟꯁꯤꯟꯗꯨꯅ ꯃꯣꯟꯁꯇꯔ ꯑꯗꯨꯒ ꯃꯥꯌꯣꯛꯅꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯑꯍꯥꯟꯕꯗꯗꯤ ꯁꯦꯟꯆꯤꯒꯤ ꯃꯄꯥꯒꯤ ꯃꯤꯁꯤꯡꯅ ꯋꯥꯐꯝ ꯑꯁꯤ ꯌꯥꯔꯝꯗꯦ, ꯑꯗꯨꯕꯨ ꯃꯈꯣꯏꯒꯤ ꯃꯃꯥꯡꯗ ꯃꯣꯟꯁꯇꯔ ꯃꯆꯥꯁꯤꯡ ꯑꯗꯨꯅ ꯊꯋꯥꯏ ꯂꯧꯕ ꯑꯗꯨ ꯎꯔꯕ ꯇꯨꯡꯗ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯗꯨꯅ ꯃꯣꯟꯁꯇꯔꯁꯤꯡ ꯑꯗꯨꯒ ꯃꯥꯌꯣꯛꯅꯕ ꯍꯥꯏꯅ ꯌꯥꯅꯈꯤ꯫ ꯃꯔꯝ ꯑꯁꯤꯗꯒꯤ ꯀꯦꯇꯤꯁꯨ ꯐꯥꯏꯠ ꯑꯁꯤꯗ ꯁꯔꯨꯛ ꯌꯥꯈꯤ꯫ ꯑꯃꯔꯣꯝꯗ ꯁꯦꯟꯆꯤꯁꯨ ꯏꯁꯤꯡ ꯃꯅꯨꯡꯗ ꯈꯨꯡꯒꯪ ꯑꯗꯨꯕꯨ ꯉꯥꯛ ꯁꯦꯟꯕꯤꯕ ꯗ꯭ꯔꯥꯒꯣꯟ ꯑꯗꯨ ꯊꯦꯡꯅꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯗ꯭ꯔꯥꯒꯣꯟ ꯇꯣꯡꯗꯨꯅ ꯃꯣꯟꯁꯇꯔ ꯃꯆꯥꯁꯤꯡ ꯑꯗꯨꯒꯤ ꯃꯊꯛꯇ ꯂꯥꯟꯗꯥꯕ ꯍꯧꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯃꯗꯣꯝꯆꯥꯅ ꯒꯦꯠ ꯍꯥꯡꯒꯦ ꯍꯥꯏꯅ ꯍꯣꯠꯅꯕ ꯃꯄꯥꯕꯨ ꯊꯤꯡꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯃꯗꯣꯝꯆꯥꯒꯤ ꯋꯥ ꯑꯗꯨ ꯇꯥꯔꯕ ꯇꯨꯡꯗ ꯁꯦꯟꯆꯤ ꯃꯄꯥ ꯇꯝꯅ ꯆꯠꯂꯝꯃꯤ ꯑꯃꯗꯤ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯑꯀꯟꯕ ꯂꯥꯟ ꯑꯃ ꯁꯣꯛꯅꯈꯤ꯫ ꯑꯗꯨꯕꯨ ꯍꯟꯗꯛꯇꯤ ꯁꯦꯟꯆꯤ ꯃꯄꯥꯒꯤ ꯇꯦꯛꯅꯤꯛ ꯁꯤꯖꯤꯟꯅꯗꯨꯅ ꯃꯄꯥꯒ ꯈꯨꯠ ꯊꯣꯛꯅꯔꯝꯃꯤ꯫ ꯃꯁꯤ ꯎꯕꯗ ꯃꯄꯥ ꯌꯥꯝꯅ ꯉꯛꯂꯝꯃꯤ꯫ ꯂꯣꯏꯅꯅ ꯇꯟꯖꯥ ꯑꯗꯨꯗ ꯈꯠꯅꯔꯤꯉꯩ ꯃꯇꯝꯗ ꯁꯦꯟꯆꯤꯅ ꯔꯤꯡ 5ꯕꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯔꯝꯃꯤ꯫ ꯃꯁꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯔꯤꯡ 5 ꯄꯥꯏꯅꯗꯨꯅ ꯃꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯈꯨꯠ ꯊꯣꯛꯅꯔꯝꯃꯤ꯫ ꯁꯥꯎꯕꯗꯒꯤ मपाना रिंग मंगा सिजिन्नदुना सेंचीगी मथक्ता अंडरग्राउंड अटैक तौरम्मी अदुबु मतम मदुदा रिंग 10 मक सेंचीना कंट्रोल तौखी लोइनना मपाबु खरा लापना इंथोकलम्मी सेंचीना मपाबु पुन्ना युम हन्नबा हाइरम्मी खंगखंगौदना गेट अदु काइबदगी मॉन्स्टर मपान थोरकलम्मी लोइनना सेंचीबु हाटके हेक तौबा मतमदा मपाना मचाबु इंथोक्तुना कनबिरम्मी अदुमकु मॉन्स्टर अदुना मपाबु फाखिरम्मी लोइनना थवाई लौबा हौरम्मी सिरमदाई ममांगदा मपाना 10 रिंग्स अदु सेंचीदा पिरमलगा मफम अदुदा सीखी मपाना सीदुना लैबा अदु सेंचीना उरबा तुंगदा मथवाई यामना नुंगाइरमदे मॉन्स्टर अदुना सेंचीगी मथक्ता अटैक तौगे तौबा मतमदा सेरिन ड्रैगन तोंगदुना मफम अदुदा लागलम्मी अमदी मॉन्स्टर अदुबु ड्रैगन अदुना चिक्तुना मफम अदुदगी पुरम्मी
अदुबु monster adu dragon adudagi nanthoklammi loinana khungang tamna thawai lौबा चटलमी मरमदी थवाई सिंग असिना मागी पावर हेंगलक्कनी सेंचीना गेट अदु सील तौरमलगा सेरिनगा लोइना दुना ड्रागोन तोंगदुना monster अदु थिंगनबा चटलमी सेंचीना खुंगंग तमना चटपा monster अदु खुंगंग यौद्रिंगगी ममांगदा थिंगलम्मी मसीगी मतुंगदा इसिंगी मैजिक सिजिनदुना monster अदु फाजिननबा होनरमी मपुंग फाना फाजिनद्रिंगै ममांगदा monster मचा सिंग अदुना monster अदुदा थवाई सिंग पीबा हौरमी मसीना मरम ओइदुना monster अदुगी पांगल हेंगलक्लमी पावर हेंगलक्पा मरमना monster अदुना dragon अदुगी थवाई लौबा हौरमी सेंचीना मचन नुपी कन्नबा होनरिंगै मतम मदुदा सेंचीगी मरुप केतीना monster अदुगी खौरीदा तेना कापदगी dragon gi thawai adu lौबा ngamhankhide amuk hanna magical water aduna monster adubu phajinaba hotnarami senchina dragon tongduna mahaki ten ring adu monster adugi manungda thajinki ten ring gi power sizinaduna monster adu machet tana thugairami masina maram oiduna monster adu halami loinana senchina lan asi mai pakhi हौजिक सेंची अमदी केती कैलिफोर्निया दा लागलमी मतम मदुदा नुपा अमा लाक्तुना मखोय अनीबु मफम अदुदगी पुदुना चटखिरमी मसीना ताकपदी यामना चावबा लान अमा लाक्कदौरे ताकपनी मतांग असिदा फिल्म असी लोइखिरमी।